ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯃꯨꯛ ꯃꯪ ꯂꯩꯗꯨꯅ ꯀꯩꯅꯣꯕ ꯅꯪ ꯇꯧꯏꯗꯨꯕꯣ ꯁꯛꯀꯗꯤ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯕ ꯐꯤꯂꯝꯒꯤ ꯍꯤꯔꯣꯕꯨ ꯃꯥꯜꯂꯤꯅꯦ ꯁꯌꯣꯟꯕ ꯉꯔꯥꯡꯗꯤ ꯑꯕꯤꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯊꯦꯡꯅꯔꯦ ꯑꯦ ꯀꯔꯤꯕ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯦ ꯑꯗꯨꯒ ꯅꯪꯗꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯗꯕ ꯈꯪꯅꯕ ꯆꯍꯤ 2 ꯁꯨꯔꯦ ꯑꯩ ꯑꯦ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕ ꯉꯜꯂꯤꯉꯩꯁꯤꯗ ꯂꯥꯞꯊꯣꯛꯄꯅ ꯆꯨꯝꯗꯣꯏꯔꯣ ꯑꯦ ꯑꯩꯗꯤ ꯀꯩꯗꯧꯕ ꯂꯥꯞꯊꯣꯛꯇꯣꯏꯕ ꯍꯥ ꯑꯩꯗꯤ ꯅꯤꯡꯈꯤꯕꯅ ꯑꯔꯣꯏꯕꯅꯤ ꯑꯩꯗꯤ ꯍꯣꯡꯉꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯃꯤꯗꯤ ꯆꯍꯤ 2 ꯁꯨꯔꯦ ꯍꯥꯏꯗꯨꯗꯤ ꯅꯨꯡꯁꯤꯅꯔꯦꯅ ꯍꯦꯛꯇ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯗꯨꯗ ꯂꯩꯔꯤ ꯏꯕꯨꯡꯉꯣ ꯃꯤ ꯑꯩꯒꯤ ꯈꯪꯍꯧꯗꯅ ꯐꯥꯎꯖꯜꯂꯛꯄ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯗꯣꯔꯤꯕꯣ ꯑꯦ ꯑꯗꯨꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯅ ꯅꯣꯏꯁꯦ ꯅꯨꯡꯁꯤꯕꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯅꯈꯥꯡꯗꯣ ꯌꯩꯈꯠꯂꯛꯇꯅ ꯅꯍꯤ ꯋꯥꯠꯂꯞ ꯇꯥꯅꯤꯍꯦ ꯑꯦ ꯑꯗꯨꯅꯕꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯤ ꯍꯥꯏꯔꯗꯤꯅꯦ ꯅꯍꯤ ꯆꯔꯥ ꯑꯃ ꯇꯥꯊꯣꯛꯄꯤꯒꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯩ MBA ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯕꯦꯒꯤ ꯅꯨꯡꯁꯤꯕ ꯉꯥꯏꯔꯤ ꯑꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯕꯦ ꯀꯩꯅꯣ ꯃꯥꯏꯁꯤꯕꯣ ꯍꯥ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯃ ꯇꯥꯜꯂꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯕꯦꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤꯗꯤ ꯃꯪꯂꯥꯟꯅꯤ but you are the lucky one ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒꯤꯅ ꯇꯥꯏꯌꯣꯡ ꯐꯥꯎꯔꯕ ꯅꯨꯡꯁꯤꯕꯅꯤ you are great bro okay take care ꯑꯕꯦ ꯑꯩ ꯆꯠꯂꯒꯦ ꯍꯦ ꯆꯠꯁꯤꯂꯣ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯗꯧ ꯂꯩ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ excuse me ꯁꯦꯀꯦꯟ ꯑꯝꯇꯪ ꯂꯧꯖꯒꯦ ꯀꯔꯤ ꯃꯨꯋꯥ ꯂꯩꯒꯦ ꯑꯕꯦ ꯑꯩ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯑꯕꯦ ꯁꯔ ꯍꯥꯏ ꯉꯁꯤꯗꯒꯤ ꯄ꯭ꯂꯥꯟ ꯇꯦꯀꯤꯡ ꯍꯧꯔꯕ꯭ꯔꯥ ꯍꯧꯔꯦ ꯁꯔ ꯑꯗꯣ ꯅꯪꯒꯤ ꯂꯦꯞꯀꯤ ꯋꯥꯔꯛꯁꯤꯡꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯀꯩ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯦ ꯀꯩꯗꯤ ꯍꯧꯔꯒꯦꯕ ꯁꯔꯅ ꯍꯥꯏꯕꯁꯤꯡꯗꯨꯗꯤ ꯂꯣꯏ ꯇꯧꯔꯦ ꯑꯇꯩ ꯑꯋꯥꯠꯄ ꯈꯪꯗꯕ ꯂꯩꯔꯁꯨꯅꯦ ꯁꯥꯔꯗ ꯍꯪꯉꯛꯎꯀꯣ ꯍꯣꯏ ꯁꯔ ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯣꯏꯁꯤꯟꯒꯗꯕꯁꯤꯡꯗꯣ ꯐꯤꯜ ꯑꯦꯁꯤꯁꯇꯦꯟꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯣꯀꯣ ꯐꯔꯦ ꯇꯧꯍꯧꯔꯣꯀꯣ ꯍꯣꯏ ꯁꯔ ꯀꯅꯥꯁꯨ ꯈꯪꯉꯣꯏꯗꯕ ꯅꯪ ꯑꯩꯇꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖꯇꯣ ꯄꯥꯎꯑꯣ ꯁꯔꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯔꯨꯔꯒꯦ ꯑꯩꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤꯅꯦ ꯌꯥꯅꯕꯝꯒꯤ ꯃꯈꯥꯗ ꯑꯗꯨꯁꯨ ꯅꯪꯁꯨ ꯐꯈꯤꯕ ꯑꯩꯒꯤꯁꯨ ꯑꯗꯨ ꯍꯟꯊꯕ ꯋꯥꯈꯜꯗꯨꯕꯨ ꯁꯔꯃꯛꯅ ꯈꯜꯂꯝꯃꯤꯕ ꯇꯁꯦꯡꯅ ꯉꯛꯏ ꯇꯞꯅ ꯈꯣꯟ ꯀꯛꯈꯠꯂꯛꯀꯅꯨꯀꯣ Sir, please! Kailan tayo siya? Layla! Bruno! Abe! Abe! Abe!